दुगा अनीसुबा यामना मरु मसला अमना मिरास की मतंगदन इखोगी सिदा मिरास की मतंग से है सोतो वाले कोई हाई न ताने कोई बाबा ने थम माल की मतंगी बाबा ले इतना मतलब बाबा ने हिंगे थम बीरम भाई कोई माल कोई मणिपुर सोतो है दुगा अरबी दना फराइज है उर्दू दना मिरास न है इखोई जब फराइज न है सिगी मतंग से कंसेप्ट खरे इखोई से लान बखरे ले या दुगी मतंग ने हाई जने नहीं से आहान बदा इखोई न खंजिल के दब से आहान न पॉइंट कहीं न है का मिरास फराइड है से कराई बुक होगनो फराइड है से कराई बुक होगनो हर कोई सितंग आई पर खंगिन मम दरकार हुई फराइड है से कनागो मिसका मना परमानी को की बाबा ने हिंगे मतम दai को इतनी ना मखै की बाबा की माल चांद की बाबा ने थोक पिरम में दिथोक पिरम में सी फराइड है रोई सी ने हिबा हदिया खुदोल को बने हिंगे द पिथो अम बसे खुदोल को वे फराइड को दी को से सी फराइड ने चत नहीं पिलाले अदो अहान मसीगी सिंगातन थमरगा फराइज है से कदाई को कोबगे सोतो है से कदाई को कोबगे हाबजने बै हाइदने नि सोतो हाबदि बाबाना लेखिद्र मतुंगदा कनागुंबगी इमुंग अमद मपा से लेखिद्र मतुंग मपा दन थंबीरम प्रॉपर्टी खुदी मक्सी अपिक पोय बतारगसु अचौबो ओय बतारगसु कुरान ने हाय मिम्मा कल्ला मिनहु औ कासु हाबदि याम पोय बतारगसु याम दबो ओय बतारगसु पुनम फराइज सनगनी सिगी मालसी येनबा मागे वारिसिंग येनबा सिमु फराइज कौगनी सिगी येनबा सिंग सिगरा महेंगे येंगना काना अखोगी करिगुंबा आइगी इमुंगदा परमानी अहल लेखिद्रे अदु बतारगदी लेखिद्र मतुंगदा आइगी इपासना थमलंबा मालसी अहान बकराई द खर्चा तौगनी हाय मतमदा मागी तजीजो तकफिन हाबदी कफन दफन लेबो खोट पसिगी सिदा बाबा के मालदुदगी सिनगनी इसागी मेके तौगे हरसु कैसु काइदे मसा मचादुगी मेके मसा तोंगान तौसु कैसु बुदि काइदे अदुबु सरी एने पीबे नियमसि मपाद संबंधिबा मालदुगे अहान बा तजियो तफिन द सिनगनी हाबनी कफन द फनगी मतांगी उवा के दरकार होबे सिंदुदा अनि सुबदा मंगोंद मिदि लंदोन लेरिबा सिंदु अदो सिनगनी करिगुंबा इपादुना थमलमिबा मालपुनमक लंदोन सिंगु मतमदा लंदोन सिंगगे दमक दरकार होरेबा पुनमक सिंगोक दरकार होरेबा अम फुल मुद बोई सांग करिगुम सिंगोक की दरकार होबे तारगस लंदोन तो हाना पुन सिंगोकिनी मचा मखै वारिस मखै अम फंगोई हाइदे हनी मिसि करिगुम लंदोन चाव लेबो होबे तारगदि लंदोन द पुन मागे मालदु खर्चा तौगनी हाइबदुनी इखोय से तौरिसिना लंदोन गिदो साइ थामरगा आन सेमी सेनागे वखल तौरिदुनी इखोय तौरिसिना अदु लाले अहान बदनी की लंदोन लांग लेबो बतारगदि लंदोन लांग सिंदोकना गा वखल तौगदमे अदुगी मतुंगदा सिगी मतुंगदा मागी तजियो तफिन सिनखरबा अमसुंग मीगी लंदोन लांग तोन मखोतपदा सिनखरा मतुंगदा करिगुमा माल अदुसु लेमबो बतारगदि लेमहोरिबा मालसि मागी मचा मसु मागी नुपी अंगांग लेहोरिदा सरियना पीरिबा सरियना नियम हाइबदि मतुंगिना येगने कुरानना डायरेक्ट से मतंगसी इकोई मसेन की मत सयेनब लाकनी हबदो अल्लाह ना खंगबनिना मागी बंदाओ बनिना अल्लाह ना नुपाना कयाम थुंगनी नुपीना कयाम थुंगनी मागी लेहोरिबा नुपीदुगिना कयाम थुंगसे अल्लाह मसाना कुरान इसराई सदा रुकुबा पुना अल्लाह मसाना हाई अदु सिगी मसला तुदी मागी इमुंग दुगी मतुंगिना मागी डिटेल्स लाइदि मतुंगिना मसला सु तोंगान बलाकनी अदुना इसा की इमुंग दा थोकु मतंदा कनागुंबा ताना बेयाबा मतिक चामु यमगा तादरगा सिगी मतंग सिदा येनबगी मतंग सिदा थगदबनी पांगथोकदबनी इखोगी सिदा तौरिसि कनागुंबा इमुंग अमदा हंज लेखिदबा तारगदि माल फराइ सि करम मोंदि येनथोकदबनो करम मोंदि येगदम हाउसि मतंग की थोइना नैनदि अतो वखल तौने कनागुंबा ने निंसिंगुबा तारगा सुंगरांग हंतंगाइनि मपादु सिगिरु नितोना माल मुंदबा हौरे तो बनेना वखल लाना चलहल्ले सिर सरी अन्ना पीरे पौताकि कैना बकांदा इपासी लेखिद्र मतुंगदा अहानबदा मागे तजियो तफिन अमसुंग देन मागे लंदोलांग सिंदोखरा मतुंगदा मागे वारिसिंगदा सिगी फराइस की माल से अहानबा तक्सिन येंथो होगदबने करिगुंबा येंथोगदगे मांगदा मा माई खुशी राशि सिना की बोय बतारगदि पुनमक हराम माल चाबा चप मानगनी तबना सिगी वखल को संबताई अदुबु अयामना एकोगी सिदा ओइनगे पोत सिगी मतांग समना ये मसला कर हाइगे भाई कुरान न पीरी कनागुम पमानी मपा लेखिद्रे अदु बतारगदि मपा से लेखिद्रे मतुंगदा मागे मिरासी येन मतमदा मागे नुपी ले हो बतारगदि मा थमलमलिबा मालदुगे सरुक निपान थोपगे अमा मागे नुपीदुना फंगनी परमाने लाख निपान थममेन खल्लोने अदु बतारगदि मागे ले होरिबा नुपी नुखाव हेरि मा नुपी सेगे सरुक लाख अमा थुंगने निपान थोपगे अमा होय बतारगदि लाख निपान लाख अमा तारेदना लाख अमा से मागे नुपीसिना फंगनी
aduga lak amma silau thok ram to lak tare lem ho ri sigi sena magi macha nu pa ma song macha nu pi ni ho ri sing ro adugi sing taksim tau bane ba karam mo ngo tau bane hai kana qur'ana pe se nupa na double phang ba adu nupi na single phang bane hai bane habedi nupa na kari gumba lak ani phang bata ra ba adu bata ga di nupi na lak ma ka phang bane hai bane sigi mawun sida magi macha nu pa ma song macha nu pi sing sida so mane to ga taksim tau bane yeng ne parai sa du mane taksim ye bo kane karigumba magi macha balik phada ba yaw boy batara gadi balik phadri macha do aduki tongan khaido kani aduga kanagumba magi macha achoba balik phara ba leba singdona balik phadri ba angang dugi magi khaido ba thamkri ma dagi sin na bam phoba yaro ikoi be chekin da bam na bena balik phadri ba angang leba tara ga su hetam mayam macha no pa ahan duna na traga na yai maduna achoba singdona kainta mal kainta taksim tau dringai da kainta yen thok ni ma na pangki sin na ba hai dia to amma gi panglam ta lam din na bagi thabu ko mata wi si so aran ka yen thok ni ma na kai ko masin na boy batara ga do haram mal ni manu besang ni haram ka ba chak mana ga ni kana go misa ka mana hural laga pot sa ba do adu ga chak mana na guna pu ga ni adun mana mo rega sigi masasi yam no kupa masani chekin faras hai se ni wa namas faras o iso mena fara is hai bi si faras o thabak ne pangthok ta ba ya da ba do khatam mane ni pangthok ta ba ni hai ni hai ga ni adu sigi ti ga sai han ro sai kare imung ni ma magi imung du gi detail so hara amatu na masahu to nga to ngan ba lak khane adu na maram mo rega isai gi imung no thodo to thok ko matam da khang hai mukti ma ga ta na raga sigi mastasi fadana chum halau na ngagi kho khal tham bada bari na tabata ragadi ai khoi pun nama adu kum le na tragan imung dole min na mi pun nama haram mal sabai guna adu pun pu min nagari ma ke roza namaz zakat ama ku bul ore man ma haram sadilla bani haram malu sadilla matung na tawba amal kubul oi bi hai bani ara sigi ko khali tham bada adu ga sigi makana nga sai hai badu koi hingi matam da kana gum na pitu bada ragadi sigi na kana mo na karam maniyam sin nagani sigi matang ji khangin badar karo maram di khoi sida ayam bana oi na ti hingai da yen thok na bana ayam basu oi mama pa ni hingai matam da ti thok na ba magi mal tasim ta thom bana ayam basu oi da ti hingai matam da kari gum ba aina ai ki mal ja ai ki sai su sing di yen thom ge hai bata ga di karam mo di yen gan to aham re ko na khangin ga hingai matam da yen boy bata ga di ti thok boy bata ga di se gi farai ko de hiba kawi dip kawi khudol kawi ado karigumba isai su sing da aina hingai matam da ai mal tu to ya bata ga di hadis sallallahu alaihi wasallam habira misi idilu baina auladikum jak mana nupi o bata ga so nupa o bata ga so habadi nupa da lau sang amam phangan bata ga di nupi da lau sang amam phangan di usi nupa da laka phangan bata ga di nupi da laka phangan di jak mana ni yelo haite ai ko ni hingai matam da kita ta thodo ko ama laku matam da ai ja sing ki dress lai matam da karigumba lai matam da isa sing du jak mana ni ko ni yen bi na tra sinbi langbi dana adu ga jak mana hingai matam da karigumba ko na ai ge ma taksin to ba yen thok ko ba da ga di jak mana nupi sunu pa jak mana ni yen ni hai di kita kena bale han ngalo karigumba kena bale him matam da masa sing ni marak ta ge amma nungai ta ko tham da da ga di papa mama do guna pu ko ni ko daro ida ni sini ada sigi masalah dai ko tangai pa khangin baya pa sahi ko na ganda koi kari gumma tanda da masa singdugi manung dagi yamna hantha paisa nong sam photo ta balai da bayaw ta ragadi sarkar dugi matungi na hantha macha du adu bi da kitang mal he na piba papa du hingi bani ne he na piba ka pada sarkar gi matungin na adu ani suba mana kari gumma macha singdugi manung dagi amma ukta ba amma yaw ba mal si kari gumma macha ukta ba si de he na pisin gipta ga di mana mal si manghan ki dauri adu ke wakal da mal si manghan ki dana ga da makane na khallaga afaba gyanta macha du he na piraga amma gyanta da bu ukta bi ma ge thungan pha thok pa kidang thungan laga amma gyanta de helan ba si to kai bi lei ki adu ga ahum suba mana hilan be ya ba gi niyam da kana gumma ma ge macha ilma din tamliba alim ulama oiba natragana dingi ilma takfi tambiriba aduna maram oiga mangonda mal gi darkar oiba atopa macha singsu yamna kain han thabdi oida sigumba oiba taragadi macha ilma din tamliba amasung alim ulama da khare helan ba idi dingi mating to oina hinge matam di matam da khare helan ba kai so dai dai sigi niyam hum sirati hedo hendi leidia nattaba taragadi macha singi ma da chak manani yen da bari sini kan ko hinge matam da tibo oiba taragadi aduna sai koi sigira matu na magi nupi ki saruk thong bodo man hinge matam sa magi nupi ki saruk thong badar karo ye
ꯑꯗꯨ ꯁꯔꯨꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯔꯨꯛ ꯇꯣꯉꯥꯟꯕꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯒꯅꯤ ꯍꯥꯏ ꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯃꯆꯥꯁꯤꯡꯗꯨꯅ ꯄꯨꯟꯅ ꯄꯤꯊꯣꯛꯈꯤꯀꯥꯟꯗ ꯃꯆꯥꯁꯤꯡꯗꯨꯅꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯃꯥꯗꯨ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯌꯣꯛꯄꯤ ꯊꯥꯛꯄꯤꯒꯗꯕ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯄꯤꯕꯤꯒꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯆꯥꯁꯤꯡꯗ ꯄꯨꯟꯅ ꯌꯦꯟꯊꯣꯛꯑꯝꯃꯁꯨ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯄꯥꯗꯨꯗ ꯑꯀꯤꯕ ꯑꯃ ꯂꯩꯔꯕ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯄꯨꯟꯅ ꯄꯤꯊꯣꯛꯈꯤꯕ ꯃꯇꯝꯗ ꯍꯌꯦꯡ ꯃꯃꯥꯁꯤꯒꯤ ꯀꯔꯤꯝꯇ ꯃꯈꯣꯏꯅ ꯁꯔꯨꯛ ꯇꯝꯕꯤꯔꯔꯣꯏ ꯃꯃꯥꯁꯤ ꯃꯈꯣꯏꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯣꯏ ꯍꯥꯏꯕ ꯑꯀꯤꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯌꯦꯟꯕ ꯃꯇꯝꯗꯁꯨ ꯃꯃꯥꯗꯨꯒꯤ ꯇꯣꯉꯥꯟ ꯃꯥꯒꯤ ꯁꯔꯨꯛ ꯈꯥꯏꯕꯤꯔꯝꯒꯗꯕꯅꯤ ꯑꯗꯣ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯗꯤ ꯃꯁꯂꯥꯁꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯦꯟꯕꯗꯨꯅ ꯐꯔꯥꯏꯖ ꯀꯧꯒꯅꯤ ꯑꯗꯣ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯄꯤꯔꯝꯕꯁꯤꯅ ꯍꯤꯕꯥ ꯈꯨꯗꯣꯜ ꯒꯤꯐ ꯀꯧꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯌꯦꯟꯕ ꯃꯇꯝꯗꯗꯤ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯈꯔ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯂꯩꯍꯟꯕ ꯌꯥꯏ ꯃꯆꯥꯁꯤꯡꯗꯨ ꯌꯥꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯄꯥꯁꯦ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯌꯦꯟꯕ ꯐꯔꯥꯏꯖ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨ ꯂꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯃꯗꯨꯗ ꯌꯦꯠꯅꯕ ꯌꯦꯟ ꯍꯦꯟꯒꯠ ꯍꯟꯊ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯆꯞ ꯃꯥꯟꯅ ꯁꯔꯤꯅ ꯄꯤꯔ ꯄꯥꯎꯇꯥꯛꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯃꯥꯟꯅꯅ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯀꯨꯞꯄ ꯃꯁꯥꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯃꯁꯂꯥ ꯑꯃꯗ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗ ꯆꯠꯅꯔꯤꯁꯦ ꯅꯤꯉꯣꯜꯒꯤ ꯐꯔꯥꯏꯖꯀꯤ ꯃꯇꯥꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯣꯝꯅ ꯆꯠꯂꯤ ꯅꯤꯉꯣꯜꯒꯤ ꯐꯔꯥꯏꯖꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯗꯤ ꯄꯤꯕꯥꯁꯤꯡꯅ ꯑꯗꯨꯝ ꯂꯧꯁꯤꯜꯂꯒ ꯊꯝꯃꯒ ꯄꯤꯕꯥꯁꯤꯡꯗꯒꯤ ꯄꯤꯊꯣꯛꯇꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯌꯦ ꯅꯤꯉꯣꯜꯒꯤ ꯐꯔꯥꯏꯖꯁꯤ ꯑꯩꯈꯣꯏ ꯄꯤꯕꯥꯁꯤꯡꯒꯤ ꯌꯦꯟꯕ ꯃꯇꯝꯗ ꯅꯤꯉꯣꯜꯒꯤ ꯊꯨꯡꯐꯝ ꯊꯣꯛꯄ ꯉꯁꯥꯏꯒꯤ ꯅꯨꯄꯤꯅ ꯁꯤꯡꯒꯜ ꯐꯪꯕ ꯅꯨꯄꯥꯅ ꯗꯕꯜ ꯐꯪꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨ ꯅꯨꯄꯤꯒꯤꯁꯨ ꯃꯥꯒꯤ ꯐꯪꯉꯤ ꯄꯣꯠꯁꯛꯁꯤ ꯃꯥ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ ꯂꯝ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯦꯁ ꯄꯩꯁꯥ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯤꯕꯥꯁꯤꯡꯅ ꯀब्ꯖꯥ ꯇꯧꯁꯤꯜꯂꯒ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂ ꯊꯝꯃꯒ ꯄꯤꯊꯣꯛꯇꯕꯒꯤ ꯑꯃ ꯆꯠꯅꯔꯤꯁꯤ ꯁꯤ ꯑꯔꯥꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯤꯉꯣꯜꯗꯨꯅ ꯇꯥꯜꯂꯛꯄ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯐꯔꯥꯏꯁꯤ ꯇꯥꯜꯂꯛꯑꯦꯅ ꯄꯤꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯔꯥꯏ ꯂꯧꯈ꯭ꯔꯗꯤ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤ ꯁꯤ ꯑꯔꯥꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯐꯔꯥꯏ ꯂꯧꯈ꯭ꯔ ꯃꯇꯨꯡꯗ ꯄꯤꯈ꯭ꯔ ꯃꯇꯨꯡꯗ ꯆꯪꯒꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯤꯕꯥ ꯃꯁꯦꯟꯁꯨ ꯑꯝꯇ ꯆꯪꯅꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯑꯔꯥꯟꯕ ꯀꯟꯁꯦꯞꯅꯦꯕ ꯑꯔꯥꯟꯕ ꯋꯥꯈꯜꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯤꯗꯤ ꯅꯤꯉꯣꯜꯒꯤ ꯐꯔꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯑꯃ ꯂꯩ ꯅꯤꯉꯣꯜꯒꯤ ꯐꯔꯥꯏ ꯑꯩꯈꯣꯏꯅ ꯄꯤꯕꯥꯁꯤꯡꯒꯤ ꯌꯦꯟꯕ ꯃꯇꯝꯗ ꯅꯤꯉꯣꯜꯒꯁꯨ ꯃꯥꯒꯤ ꯃꯁꯥ ꯃꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ ꯅꯤꯉꯣꯜꯅ ꯑꯩꯒꯤ ꯊꯥꯗꯣꯛꯑꯕꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯣꯏꯌꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯦꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯨꯡꯕ ꯁꯔꯨꯛꯁꯦ ꯃꯉꯣꯟꯗ ꯅꯪꯒꯤ ꯁꯔꯨꯛꯁꯤ ꯁꯤꯗꯩꯔꯦ ꯏꯕꯦꯝꯃ ꯄꯩꯁꯥꯅ ꯑꯁꯨꯛꯅꯤ ꯑꯗꯨꯒ ꯂꯝꯗꯅ ꯑꯁꯨꯛ ꯅꯪꯒꯤ ꯊꯨꯡꯅꯤ ꯅꯪꯒꯤ ꯁꯔꯨꯛꯁꯤ ꯁꯤꯅꯦꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯀब्ꯖꯥ ꯇꯧꯍꯜꯂ ꯃꯥꯒꯤ ꯈꯨꯗꯨꯝ ꯆꯜꯍꯜꯂ ꯃꯇꯨꯡꯗ ꯀꯣꯟꯅ ꯍꯟꯗꯅ ꯃꯥꯅ ꯄꯤꯍꯜꯂꯛꯄ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯏ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯏꯅꯥꯎꯅꯨꯄꯥꯗ ꯄꯤꯊꯣꯛꯈ꯭ꯔꯃꯤ ꯏꯌꯥꯝꯕꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯃꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯔꯨꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯃꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯔꯥꯏꯁꯨ ꯍꯦꯛꯇ ꯃꯥꯛ ꯑꯣꯏꯔꯣꯏꯌꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯠꯈꯤꯁꯦ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯤꯉꯣꯜꯒꯤ ꯐꯔꯥꯏꯖ ꯄꯤꯊꯣꯛꯇꯕ ꯀꯌꯥ ꯑꯃꯅꯤ ꯅꯤꯉꯣꯜꯒꯤ ꯐꯔꯥꯏꯖ ꯄꯤꯊꯣꯛꯇꯕꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯏꯆꯦꯁꯤꯒꯤ ꯏꯆꯟꯁꯤꯒꯤ ꯐꯔꯥꯏꯖꯁꯤ ꯄꯤꯊꯣꯛꯇꯕꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯃꯥꯒꯤ ꯃꯥꯜꯂꯨ ꯁꯤꯟꯅꯔꯒ ꯄꯨꯟꯅ ꯑꯩꯒꯤꯗꯨꯒ ꯇꯣꯠꯁꯤꯟꯅꯔꯒ ꯂꯩꯔꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗꯩ ꯆꯥ ꯊꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨ ꯍꯔꯥꯝ ꯑꯣꯏꯒꯅꯤ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯒꯅꯦꯕ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯃꯇꯝꯗ ꯑꯩꯅ ꯒꯨꯅꯥ ꯄꯨꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯒꯨꯅꯥ ꯄꯨꯒꯅꯤ ꯁꯥ ꯇꯥꯋꯜꯗ ꯕꯨꯈꯥꯏꯔ ꯃꯇꯨꯡꯗ ꯅꯣꯡꯃ ꯗꯥꯋꯠ ꯑꯃ ꯆꯥꯕ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯗꯥꯋꯠꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯥꯡꯗꯣꯛꯑ ꯃꯇꯨꯡꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯉꯤ ꯑꯩ ꯆꯥꯈꯤꯗ꯭ꯔꯤꯉꯩꯗ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯝꯇ ꯍꯪꯈꯤꯒꯦ ꯍꯥꯏꯅ ꯀꯔꯤꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯄꯤꯁꯤꯡꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯐꯔꯥꯏꯖ ꯄꯤꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯕꯕꯥꯅ ꯊꯝꯃꯝꯕꯗꯨꯒꯦꯅ ꯍꯪꯉꯤ ꯑꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯊꯣꯛꯈ꯭ꯔꯦꯅ ꯈꯨꯝꯂꯛꯄ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯥꯜꯁꯦ ꯅꯈꯣꯏꯅ ꯄꯨꯊꯣꯛꯏꯁꯦ ꯍꯔꯥꯝꯒꯤ ꯃꯥꯜꯅꯤ ꯍꯥꯟꯅ ꯅꯤꯉꯣꯜꯒꯤ ꯃꯥꯜꯗꯨ ꯄꯤꯊꯣꯛꯈꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯃꯥꯜꯁꯤ ꯍꯂꯥꯜ ꯑꯣꯏꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯍꯔꯥꯝ ꯑꯣꯏ ꯑꯗꯨꯅ ꯑꯩ ꯆꯥꯈꯤꯔꯣꯏꯒꯦ ꯍꯥꯏꯔꯒ ꯃꯥ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯦ ꯏꯆꯜꯒꯤ ꯅꯤꯉꯣꯜꯒꯤ ꯃꯥꯒꯤ ꯐꯔꯥꯏꯁꯤꯡꯗꯨ ꯀꯔꯤꯒꯨꯝꯕ ꯐꯥꯖꯤꯜꯂꯒ ꯊꯝꯃꯒ ꯑꯩꯅ ꯑꯗꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯐꯝ ꯆꯥꯔ ꯂꯩꯔꯒ ꯅꯤꯉꯣꯜꯗꯨꯅ ꯇꯥꯟꯕꯁꯨ ꯏꯀꯥꯏꯕ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯩꯁꯤ ꯆꯪꯕ ꯌꯥꯔꯣꯏꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯍꯟꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯔꯛꯇꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯊꯧꯔꯛꯇꯕ ꯇꯥꯔꯒꯁꯨ ꯇꯥꯜꯂꯛꯇꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯈꯪꯅ ꯄꯤꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯏꯁꯥ ꯏꯁꯥꯅ ꯈꯪꯅ ꯄꯤꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯏꯔꯥꯜꯂꯣꯏꯗꯣꯏꯅꯤ ꯑꯩꯅ ꯁꯣꯜꯂꯤꯕ ꯅꯃꯥꯖ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯑꯃꯥꯜ ꯏꯕꯥꯗꯠ ꯑꯝꯇ ꯀꯨꯕꯨꯜ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯐꯔꯥꯏꯖ ꯍꯥꯏꯁꯦ ꯑꯩ ꯉꯁꯥꯏ ꯑꯍꯥꯟꯕꯁꯨ ꯍꯥꯏꯈ꯭ꯔꯦ ꯐꯔꯥꯏꯖ ꯍꯥꯏꯕꯗꯤ ꯐꯔꯁ ꯍꯥꯏꯕꯅꯤ ꯊꯥꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯕ ꯁꯤꯟꯕꯁꯨ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯑꯃꯐꯥꯎ ꯌꯥꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯃꯥꯖ ꯐꯔꯁ ꯑꯣꯏꯔꯁꯨꯃꯩꯅ ꯅꯤꯉꯣꯜꯒꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯄꯤꯕꯥꯒꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯕꯁꯤꯡ ꯍꯦꯛꯇ ꯄꯨꯟꯅ ꯈꯣꯠꯆꯤꯜꯂꯒ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂ ꯊꯝꯃꯒ ꯄꯤꯊꯣꯛꯇꯕ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤꯒ ꯋꯥꯈꯜ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯤꯊꯣꯛꯅꯉꯥꯏ ꯋꯥꯈꯜ ꯇꯧꯒꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯃꯁꯤꯒꯤ ꯃꯁꯂꯥꯁꯤ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯁꯂꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯧ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯥꯡꯗ ꯄꯨꯊꯧꯅ ꯁꯣꯏꯔꯝꯃꯦ ꯄꯨꯊꯧꯅ ꯁꯣꯏꯔꯝꯃꯗꯤ ꯕꯕꯥꯅ ꯑꯃꯨꯛ ꯁꯣꯏꯔꯅꯤ ꯕꯕꯥꯅ ꯁꯣꯏꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯁꯣꯏꯔꯅꯤ ꯃꯊꯪ ꯃꯊꯪ ꯁꯨꯔꯣꯟ ꯀꯌꯥ ꯑꯃ ꯂꯥꯟꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯩꯒꯤ ꯄꯨꯊꯧꯗꯒꯤ ꯂꯧꯔꯒ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯈꯤꯕ ꯑꯃꯥꯜ ꯏꯕꯥꯗꯠ ꯑꯝꯇ ꯀꯨꯕꯨꯜ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯍꯔꯥꯝꯗ ꯑꯗꯨꯝ ꯆꯠꯈꯤꯅꯤ
ꯍꯨꯔꯥꯟꯕꯒꯤ ꯃꯥꯜꯂ ꯑꯗꯨꯝ ꯆꯟꯈꯤꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯥꯈꯤꯔꯠꯇꯁꯨ ꯃꯥꯏꯊꯤꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯂꯕ ꯐꯔꯥꯏꯁꯀꯤ ꯃꯥꯔꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯜꯂꯥꯍ ꯆꯦꯛꯁꯤꯟꯍꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯋꯥ ꯑꯈꯤꯔꯨ ꯗഅꯋꯥꯅꯥ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍꯤ ꯔബ്ꯕꯤꯜ ꯑꯥꯂꯃꯤꯟ